Lenga kasigi minister amasung MLA oiribasingda khulai paibasingna selgi demand tawba leire. State asigi oina Reserve Bank of India na sel kaithokpa thingkiba asigi daita Finance Department gi Secretary in charge na pugadamni haina Minister TS Biswajit na maral sikre. Dr. Amagi profession haibasi kathokpatana thallaba amadi yamna lemjaningai oiba sinfam amani haina Forest and Environment Minister TS Chamkumar na phongdokre. State asigi oiragliba sel thonggi phibam asigi matangda Chief Minister N Biren gi mathakta inquiry sathavana achumba khongthang oigani haina CPI Manipur State Unit ki Secretary L Sotin Kumar na lauragli. State level bamboo workshop pangthokre. Wa marang kaina tharabadi lamdam asigi semilot fagadhamada mateng oigani haina Minister Sam Kumar na haikre. Manipur gi apunbagi saktam amasung ngamkhaida Bharat lengang tongan tongan ba lalong kya sijinaduna ngasi singnaba leptri haina amuko gi President PH Devan Sharma na phongdokre. All the Road Transport Drivers Union na Imphal Jiri lambi da kaukhiya pung nimfunipan gi total ban na pochai puwa gari amata chena khidre. Ahan Sanamai Cheng Hongba a Hong Kong Sing bagi thoram pangtholagani haida Layang gi Secretary W Nimai Chana phongdokre. Thangwaiban first listing ani kunito campaign gi saruka moina ngasi Thangwaiban kendra gi tongan tongan mafam ahumda leiba pukri ahumda nga macha sing thadakre. Tobacco Free Educational Institution haiba thimda chatharkiba campaign gi saruk aboina ngasi kwakathel ningthem kolda leiba Little Flower School da nomogi oba awareness program ama pangthokre. Avine lisingani taramapal All India Folk Dance Drama da Malom Panthovi Artist Association gi Artist Priya Yendrem Bamna aniso Best Actress amadi Fashion Show da ahumso Best Female gi pana lawraktun lamdam asigi mai purakre. Argentina gi revolutionary Che Guevara gi Maudrama thoi suba mapok kumon thoram pangthokre. Ngasi ayuk Jammu amadi Kashmir gi Pulwama district ta security force amadi lalawasing gi marakta khuthoknakre.